Thangjing di soidana karani separate administration Pidrifao Meitei na Thangjing Kagani Condem touwi aduga government masi tawhantana ba yam kanna Kuki Nupi Teknopan hairakli Kuki gi ta sapa ama gari extend ngarang khapkhap singkhibado sikre Myanmar gi mandare da earthquake ki awaba loitringai da hauzik lokana surakpadagi ising ichaw amu thokle Kuki Nupi Macha ama Thiba Khangdre moigi sama yam jona phabidamnani Mistin bangngai tawthang op new pansang village henglep subdivision lamkai songpi Ketrigau patu gram panchayat ki chairperson gi marau nupa gi gate mamangda bom ama thanami haidi 2024 loirakpa phawbada Sisipurda relief camp maudra humdoida Kuki lising yang khahena lairi thaban chong machakhiba naha ani sakangdaba singna tamthina phuraba matung hundoklamle Thiba Khangdana rakhiba mama macha arambai tengkona imung manungi miyoida khosinakre Thangjing khubamda Meitei singa like purumba changbai roi haina Kuki singna unconstitutional oiba thabak chatharbasu government of India na tumele syllabus asu mukhongthang oiroi lesem basana jauba KCP nongtren khombagi active member ni chingna ba miyoi ma Manipur police na phare pikraba tampa asida minari ba phurup ani asi gi miyoi kharana ngayak laitana yetnaba hunaba si ta chenga taba yengba nungaijade angang kharna pangai haibana makhalamani nakalani makki mesor oidaba sakanglaba miyoi sing yauna wangang narakpa se phaba khudam dinante masi kanana su thingbangam loi atuna wakai hek ngalakpa miyoi du police na cyber crime na khujakta phadune sarak pibiu haujik nakalani makki phibam phajade tongan besu da tension roina lainari bani adurak kaisuna taba khambana haudaba mai sarakpa da yeknaba da nokani amadi mangja doisi leminari ba phurup ani maktani mikubasidagi nakalani makki mi amatana wakai ngangbi ganu haina arambai tengon gi PRO robin ngang khorakpamna phongdrokli